खुरमजरी ISTV Manipuri Pau Meeting Tabire Singmu Angom Amlana Taram Oksari Uzik Maru Bapauda Delhi Rajasthan Chhattisgarh Amasung Madhya Pradesh ki Mikhalda BJP na Chauna Mai Pakre Border fencing Chathabada Manipur ki boundary Hongdokpa amasung Theidokpa Yai haina Chief Minister na Center da Khuyek Piramle Hiramsigi Matangda BJP na Supreme Court da Phawba Wakat Kani Haikre amasung National Track Cycling Championship ki overall winner Kerala na Takre Uzik Pau Sandok na Bizari State Marigi election da BJP na Mai Pakre Rajasthan Madhya Pradesh amasung Chhattisgarh da BJP na Sarkar Pairagani Delhi da party amatana majority oiba ngamkhidre Seat Humpudra Laiba Delhi da BJP na seat Kuntrani Thoi Fangduna Khwaidagi Masing Yamna Kaba Party Oire Handakta Nauna Semkiba Political Party Aam Aadmi Party na seat Kunnipan Sasan Tauramba Congress na Sumdatagi seat Nipan aduga Atopa Party Sing na seat Ani Fangkre Seat Marifudra Laiba Chhattisgarh da BJP na seat Nifugan Nipan Congress na Nifu Atopa na seat Ani Fangkre Seat Chaniga Kuntra Laiba Madhya Pradesh da BJP na Seat Chamaga Humputaru Congress na Yankhaitaru amasung Atopa Singna Nipan Fangkre Rajasthan ki Congress Sarkar Maiti Khibaga Loinana BJP na seat Chamaga Humpuni Thoi Fangkre Congress na Kunma Thoi amasung Atopa Singna Taraga Taruk Fangkre Amaromda Mizoram gi vote masing hayeng thiragani BJP na Rajasthan Madhya Pradesh Chhattisgarh amadi Delhi da Chauna Mai Pakpana Center da NDA na India Lagnabage Choba Khongthang ni haina BJP Manipur Pradesh ki President TS Chawbana ISTV News ta Phongdokri Mahakna makha taraduna Bharata corruption laitaba amadi scam laitaba laibak ohenanaba BJP na changsilakli pa khongthang asi achumbani Manipur da su miyamna lakadoriba MP election da hojik lairiba ahongba si yenglaga vote thadaba mathau tai BJP na state mari da mai paktuna Praja Singh Congress pamnadre haibasi mayek sengle Phongdoki Achauba majority galonena NDA ki sarkar la ani haibogi achau khudam bani corruption laitaba scam laitaba chauba aseng sarkar sembada yohan bigo Manipur gi sumadu porak pangamna ba Bharatiya Janata Party Manipur Pradesh na kona jage haidana Praja Singh na Party Secretary Asni Kumar na BJP na Bharata Praja Singh gi hulkhang na awan purakna honariba si ngasi haidokhiba state mari gi result asina chauna mamita ba haurakle Bharat ki oina Congress Party na chatharakli ba oidaba amadi corruption gi scandal kaya Praja Singh na gyan tarakle center da NDA gi sarkar lakpa haibasi soidraba wafam ni phongdokre State Maria said that BJP Sasan Nama played the Porpongani, Congress corruption haraba amasung anti people oiba adumba anti poverty oiba adumba moigi adum thokchil thorong kayasi Bharati Prajani yadre sama ek cheng nga sigi election results na tai masi mami asi Manipur so na magi tarani hena en hygienic yamna sincere oidaba sing even border issue hygiene ba prajalamon to basing ase koi masi prajapun gyan taminadana Aunba Anuba Sasano Pronabaso Manipur Praja Cooperation BJP Manipur Pradesh na Niger Border fencing Chathabada Manipur gi boundary Hongdokpa amasung Theidokpa Yai haina Chief Minister na Center da Khuyek Piramle Hiramsigi Matangda BJP na Supreme Court of Fawba Wakat Kani Haikre Wafam Masing asi BJP Kaisamthong Mandal na Sinduna Kaisamthong Elangbam Laikai Community Hall da Pangthokpa Nongmagi Oiba Political Conference ta BJP ki President Oiriba TS Chawbana Phongdokhibani Political Conference aduda MU gi Retired Registrar Dr. RK Ranjan Retired Colonel Jairaj Singh Akham BJP Kaisamthong Mandal gi H Gaurachandra Sarmana Chingba Miyoi Singh Su Thormapu Singh oina saruk yakhi Political Conference aduda TS Chawbana border fencing gi wafam BJP na yamna hakchina loba wafam ni handak political parties singi mute singna Prime Minister amadi Home Minister unaduna Memorandum Pisin Kibadusu BJP na draft Tokibani Adubu State ki Congress government na Thamoi Singh Dabadagi Saruk Yadabani Tasing Badi Ing Lisinganigani Panda Chief Minister Okram Ibobi Masana Center border fencing Chathabada Manipur ki boundary Hongdokpa amasung Theidokpa Yai haina aiba khuyek piramba BJP da chapchan lai khangna Manipur gi lamanghan ba sigi matang da Chief Minister Okram Ibobi Masana Manipur gi miyam da lale haizadriba fawba border fencing gi matang da Congress ka punna chatminaroi hiramasigi matang da mathau tarabadi Supreme Court ta PIL fawba thangatuna mayok nagani haiki
boundary of the Indian guy has Yamara Irani, Madri, Abadi, Police Canals and 1980 for diversion and ordination of the boundary. Diversion and ordination of the boundaries. My boundaries are not feeling umbrella. No. Boundaries are not feeling like emergency. I will be a Supreme Court of Susan. Saruk Yakiba R.K. Ranjan Fongdokibada, Lakliba Lok Sabha election asida, BJP na good governance, development amadi, transparency haiba wafam ahum asida election mayok nagani haiba galoinana, hiram ahum asida Congress na luching liba government asina, miyawngi yaifanabat tawdre haiba wafam kudam piduna ngangki. Masida natana handak Sangai Festival da Myanmar gi Chief Minister ani laktuna Saruk Yabada, Hiyang kumay tanakiba adu ing lising amagachamapan yang kay hundoida, India ki Prime Minister Oiramba Jawaharlal Nehru na Burma ki Prime Minister Unuga Kohima da unaduna square kilometer listing taret chauba kabo beli pithokiba aduga chaf manai matam aduda su Manipur gi miyam khangdabadagi hiyang kumai adu harauna saruk yaki handak su border lamang ba kauthokuna Sangai Festival gi hiyang kumai da miyam na saruk yaki ba si angak papui fibam asida miyam na Congress government ta paratam biba matam oire haiki 1950s agina 2013 bhawada lisang sina pala awa Manipur ki Congress asina Manipur ki boundary da Manipur ki territorial integrity da kaya yamna saang social apagya habisidi aikoina amuk na huna palugra su nipun kudingo na khangawa Manipur ki territorial integrity se kayam satuna sohon magya habise masagi lamkai gi lamdam ngakpungomdawa adugumba sarkar ado madu good governance natte Inner line permit ki matang da Home Minister gi Joint Secretary Sambhu Singh gi wafam condemn tawi haina Joint Committee on Inner Line Permit System ki convener Ibotombi Khumana thadorok pa cherola mana khangalagli cherola sina makha tana fongdorak pada Manipur da phongba pauche amada ILP chanakraba state sing natana atopa anauba state sing da chanaba yaroi haiba Home Minister na Meghalaya government ta cherol thaduna khangan kre haiba wafam asina Achumbo oirabadi awang nungpok Bharat te leiba missing yamzadaba yelhomi minorities singbu muthalage haibani haina committee na lawi hairi miyangi hul khangduna Manipur Legislative Assembly gi ningtham miphamda miyangi miut singna Manipur da ILP chana hanaba warep launaba appeal tawrakli National Crime Record Bureau gi matung ina Ingsok lising ani ga tarani thoida Manipur da chathakhiba miut minai gi case asi chahunga mari ni haina DIG Range 4 Dr. S. Ibochana ngasi Hotel Classic ta Crime Against Women ki matang da pangthokpa khananainaba thoram da haikre United NGO Mission Manipur Ward yaung tongan ba NGO kyana pun sinduna pangthokhiba thoram aduda Dr. KSS Manglem Singh Human Rights Initiative ki Executive Director Bablu Loitongbam Human Rights Alert ki Executive Director Rakesh Mahobam amadi Manipur University ki Philosophy Department ki Head of Department S Lokendro yaung na tongan ba myoy singna saruk yakhi Dr. S Ibochana makhatana haiki bada nupi da chathaba myot minai gi matang da matam gi matung ina police na case kya leptana lokhatli National Crime Record Bureau gi matung ina ing sok lising aniga tara nithoi da phangba report ki matung ina rape case humdoi kidnapping chamaga kuntra humdoi amadi imung manung amasung mapuroi bana otpagi case nimpu humdoi yauri haiki asigumba case kaya da police na case lokhat pada khudong sadaba kaya sumayok nai haiki Rape fiber section 376 da IPC da pi basmane aduga kidnapping and abduction for different purposes IPC section 363 dagi 373 masida pi riba Ahum subada homicide for dowry deaths or their attempts. Haidana 302 section 302 si mayamna hangbiba murder duni 302 aduba 304 haidana culpable homicide sidida nupi dagi boiba ma hapsale 304B haidana 304B sidida IPC gida hapsalaga Masina dowry deaths sigi makata pada ek sing sigi
aduga section singsigi connotation karmai tongna khoi investigation tawe do Thobal Police District ki SP Dr. AK Jalzit pu handak IPS ta nauna promotion pirak pabu nungai ba phongtok tuna harau tayam na okpagi thoram amangasi Khuman Lampak ta leiba youth hostel da Zit Kundo Association of Manipur na sinduna harau tayam na okri association ki president su oiriba Jalzit okpagi thoram aduda IPR की पार्लियामेंट्री सेक्रेटरी मेघा चंद्रा एसोसिएशन के वाइस प्रेसिडेंट डॉक्टर खंबा अमदी मणिपुर ओलंपिक एसोसिएशन के सेक्रेटरी मंगलेम थौरंगी मरु ओइबा मियोय सिंह ओइना सरुक याखी मेघा चंद्रना खुदोल पोट पीदुना इकाई खुमनबसु उठखी थौरंगा मरि लैनना जलजित ना हाइखिबदा मणिपुर ददी माइ पाकलक्लबा मियोय सिंहबु थागतपा मसुंग चिंखतपिबा वाटपगी चनबी अमन लई सिंह गिलमददी कनागुंबा अमना माइ पाकलक्पदा थागतपगी चांग से यामना वांगी महांगना मखाताना हाइखिबदा महाकी पांदमदी आंगांग सिंहबु एजुकेशन दा माइ हेना ओनसिनहनबा अमदी ड्रग यावना मयाई काबा निसा सिंह चाबा योनबा थिंगबनी हाइखी पार्लियामेंट्री सेक्रेटरी के मेघा चंद्रना समाज असिना नोमा कांगदना थोकलिबा थौदोक वाथोक सिंह मुथत के हाइरबदी नहारोल सिंह महै मसिंग निंगथिना तमहनबा अमदी साना खोनबदा माइ ओनसिनबा तंगाई फदे हाइखी मार्क्सी आइना अखोइगी लाइफ इज वर्क हैबसे मसी मसी कोई सी एग्जांपल लोइना माकी लेइबा कैरियर से कोई हैबी आई इराबोट बावन तमदी रुमहल टेंकी लंबी गे कोइबा मदी नागेट लैरिबा ड्रेन सिंह असि अथुबा मतमदा सेंबा लोइसिनबियु हाइना ऑल इंडिया यूथ फेडरेशन मणिपुर स्टेट काउंसिल ना थादरक पचेरोल मना खंगलगली ड्रेन सिंह असि गे कोइबदा अमोट अकाई क्या हुनसिनबा सिन लैना तिना क्या पोकलक पयाबगी फिबमदा लैरे हाइरी लाकलिबा एमपी मिखलदा नागा पीपल्स फ्रंट की मिरेप थादोकनी हाइन ngarang उखरुल टाउन हॉल दा पांगथोखिबा एनपीएफ की स्टेट लेवल पॉलिटिकल कॉन्फ्रेंस दा एनपीएफ मणिपुर स्टेट यूनिट की प्रेसिडेंट शोसो लोरहोना हाइख्रे थरमदु उखरुल केंद्र की एमएलए समुएल रिसोम चांडेल केंद्र की एमएलए विक्टर नुंगलुन अमदी हाना एमएलए ओइरंबा यावना तोंगान तोंगान बा डिस्ट्रिक्ट यूनिट सिंगी मियोय सिंक्याना सरुक याखी एमएलए समुएल रिसोमना सरकार की लैरिबा ऑफिसर सिंगना मथौ निंगथिना पांगथोकपा चुंगनी अचुंब थबक तौबना नुंसिनाबा मदी शांति पुरकपा ngamgani हाइखी एमएलए विक्टर नुंगलुनना कांग्रेसना चाही हुंफु हेना शासन तौरकलबसु ngasi फावबा प्रजा सिंगी कानाबदी मपुंग फाना तौद्री एनपीएफ मणिपुर स्टेट की प्रेसिडेंट सोसो लोरहोना मियोइबा अमा ओइना तौगदबा मदी चटकदबा लिचत साजत अदु चुमना चटमना फगनी लाकलिबा पार्लियामेंट की मिखलदा मणिपुर की ओइना एनपीएफ ना आउटरदा मखोइगी मिरेप थादोकनी हाइरी We will not be willing to defend the people. We will not be willing to stand for the interests of the people. I therefore, the enemy is here, the enemy is far to set up our candidate. Library and Information Center Kakching Sinduna Pangtokhiba Nipan Suba M Achau Memorial Competitive Examination Amasung Manga Suba State Level Chandragula Memorial Mathematics Competition ki manamathum sing yentokre Center Sida Pangtokhiba Thoramda Retired Principal P Sampa Amadi Retired Headmaster P Chaubasu Saruk Yakhi M Achau Memorial Competitive Examination da Padmaratna English School Kakchingi KSS Rusikantana First Takhi Chandragula Memorial Mathematics Competition da na P Sachin First Takhi Uzek Thabaki Pau Lobirasi Thabaki Pau Pizari Territorial Army ge officer khara logadori masagi chahi 19 dagi nifunithoi fawbi manungda leiba degree pass tawba miyoi singna laliba December gi tang 38 fawbi gi manungda darkas pisilapa yagani hairi mathakta pankriba thabaki pau asigi akupa marol babupara da leiba job center dagi khangba yagani Manipur Sarkar ki State Chief Information Commissioner amadi State Information Commissioner ge ahangba form ani asigi damakta candidates singdagi darkas kauri haina Department of Personnel and Administrative Reforms na khangalakli masagi chai humfumanga yaudriba Bharat ki nagrik singna darkas tharakpa yagani mahigi thak yamdrabada degree pass tawgadabani Social Work Management Journalism amadi Public Administration da chahi kuntragi experience labor miyoi singdana hena khudung chaba pigani thagi tolop right to information
Regulation Act Innisani Subna Mangagi Section Tarataru ki Makada Fangada Bakanabasing Pigani Hari Darkas Pisin Bagi Aroiba Matam December gi Tang Kontrani Interview gi Matam Amadi Interview Pangtoka da Bamapam Department Asina Makata na Kangalakani Hari Tabaki Pau Matas that Lusinzari. Miyambu Paksan Nami Bagi Hak Kanghanabagi Pandamda Manipur University Center for Human Rights Nangasidagi Human Rights ki poster campaign Haukri Nambol Ningthaukhong Amadi Moirangda campaign Chathanaba Manipur University ki Center for Human Rights ki Mui Singh Ngasi University campus tagi Vice Chancellor H Nandakumar na lamthaki Thoramadu Registrar Professor Lokendra UCM ki President Wainaba Chandra Amadi Coordinator Dr. Suresh Kumar Susaruk Yaki Dr. Suresh Kumar na haikibada campaign tasi National Human Rights Commission Amadi University Grant Commission gi bideng makhada miyoibagi hak manghanbagi thawong sing hanthana pandamda chathabani haiki Manipur State Legal Services Authority na sinduna ngasi Chairap Court Complex District and Session Judge Court Complex Thawbal amasung Bisnupur Court Complex ta Lok Adalat ahum pangthokre tongan ba case chamariga kunnipan Lok Adalat asida tantokhi bagaloinana samaga kuntratret yasinna bagaloinana lupa crore ani lakh humpudra lising kun recovery taunana bayana kre Nelson Mandela na laikhidabada Allied Foundation Manipur na awaba phungdorakli Manipur Sarkar ki makhada leiba school singda thang tabu optional subject ama oina tamnana mathorang paikhalak pabu Kanglei Indigenous Martial Arts and Cultural Society na thagat pa phungdorakli Society sigi Palace Compound leiba office ta pangthokiba paugi mifam amada syllabus committee coordinator T Parizat na phungdokibada class 5 tagi 8 faubadi hana thang tagi basic course oina tamduna lagli mapung faba subject oina tamba hognana ba mathang chahigi Session the class 9 da optional subject oina hapnana hotnare thang ta sindam lairik ahan bahaina kogada balairik ki syllabus sembal loire nambigi thabaksu ayamba loishilakle hauji society na private school taranipan romda thang ta tambibagi thabak sathari board ki mathang da class 11 amadi MU gi makhada leiba college sing da su tamnana ba textbook puthokna ba honagani haiki miyam thamninga phomdi akoi 2014 dagi hangdoriba subject ya Masi lebang miyamna yamna kana bamu oigani haibasi hajaningi maramdi thangda da yauriba akoigi self defense ki adagi dance ki culture ki moral education ki adagi haksel kanglon ki aduga huji India gi oina akoigi pongpong sana ngangnari nupi masa hin chathaba crime sing masigumba namjanam thipagi thong kya dagi sun pi masa sing se masa kanjana bagi kudong chaba se subject si tambada yamna kana gani aduga India gi Senin government gi school sing dadi akoi self defense se hana compulsory oina tamna bi thorang do lokhna grabani Friends District Council Thawbal na Municipal Council Thawbal gi mute sing yaw na ngasi Thawbal Kaithel manung amadi asa thak yo liba Kaithel sing da satuna yengsin khri loinana bakery tawriba sing da changdona yengsilubada niyum chumdana tawramba sing fagatuna mai thaduna manghan khri Thawbal police ki mayok na badal leiba non local sing na chalaiba bakery amada hayeng oigada ba tarik mapan sing iba level sing namlambat thingnaki sidhau draba sing adu nauna amuk cherang sindok tarik semdoktuna bazar da thadora I hairi Makoina saribagi tarik sing label da haptana numit kun marigi mamangda seasonabiu haina kakthai driver siga mari leinana District Council Thawbal gi General Secretary Chongtham Sanatomba Maitaina phongdokhibada Friends na matam kayagi mamangda lamdam masida nong makangdana ising ichaw gum hingalakliba non local sing masak hangdoktuna maramda halhankhina ba ILP state asida suchana hanana ba khongjang kaya leptana sangsilakli amaromda lamdam masida yoliba acha thak sing hotel sing amadi bakery sing niyom chumna haksang sokningai oidana puthokna ba khongjang su leptana chatharakli ngasi aranba tawramba hotel amadi bakery singna numit tarani gi manungda niyom chumna tarutana na thamlamdrabadi hotel amadi bakery sing thingziglagani hairi Hairok Part 2 Fine Society Club na sinduna lem na mitlayang bagi game ama club asigi sanglenda pangthokre game asida miyoi jamari rom lem na layang kibagaloina na hidak lamthak singsu pikhi Imphal area Methodist Church na sinduna ngasi Langol gi game village da Carol service pangthokre thauram asida UCM gi president Waina Basandra Secretary General
Joy Chandra Konthozam amasung Tribal Affairs ki Director Lumintang Haukip Susaruk Yaki. Manipur State Cooperative Bank Limited के CEO हाप्तबगी मतंगदा Manipur State Cooperative Bank Employee Association amadi All Manipur GP Leveled and Lambs Development Association satharakiba strike adu sarkar ga wari sanabadagi matam kharagi oina komthokle hairi. Education Foundation Sinduna International Indian Classical Dance Festival ama MFDC gi auditorium da pangthokri. Hautopagi thoramda hana Minister Oiramba Professor Gangmumai Kamai ADGPP Malanat Got Amadi Sagnai Rabi Brinda Sabi Susaruk Yaki. Festival asi BS Damodara Swami Srita Sripat ki Humpudra Taruk Suba Baisha Puzagamari Lenana Pangthokpani. Festival asida Bangladesh, France, Sri Lanka Amadi Manipur gi artist Kyana Saruk Yaki. Organization for Indian Women's Against Crime Sinduna December ki tang kunithoida board pangthokadoriba Miss Sakhen Bindingol gi screening ngasi MDU hall da pangthokre. Screening test asida Miss Sakhen bida saruk yana lakpi nupi yangkhai mathoina saruk yaki. Manipur gi lambu Indiana mapu saduna Burma da pithokiba sigi matangda miyamna sanaragliba namthag asi miyamna hena khangnaraba wafamni maramaduna Manipur kannabagi damak miyam sem saduna leibagi matam yauri haina Maoist Communist Party Manipur gi Secretary Publicity and Propaganda Nonglen Maitagi Cherolamana hairi miyamda amuk hana namthak taunabagi damak India gi mot sinduna Manipur da lakliba Joint Secretary Home Sambuna luchingba team amagaloinana Burma gi Kalewada June Taramari Musung Taramangada Burmagi Luchingba Singaloinana Laibagani Oiba Mifam Pangtoki Mifamasi Pangtoki Bagi Maru Oiba Maramdi Hausi Indiana Kagat Liba Ngamkai Sambalasi Burmana Kaba Lebnaba Kanghalakpadagi India Musung Burma Anigi Manungda Yasinaba Puraknaba Honakibani Mifamasi ki Paudam India Amadi Burmagi National Media Singda Marik Chumna Fungdoki June Taramari Musung Taramangada Sambuamandi Burma Anigi Marakta Manipur gi lambu Burma da pithokpa yathokhlamba adugi mami edu Ministry of External Affairs ki wangangloi asigi wafong dok asina mayek sengna tai August 19 da Manipur gi Governor Aswani Kumar na sambal yengsinba chatlaba matung August 18 da PTI da piba report ki matung ina Assam Rifles na phongdokhiba wafam adu National Media singda phongnarakhi report adu da AR na Manipur gi ngamkhai manungda Myanmar Army changlakpa sunglai leite haina phongdokhi Indiana Manipur miyambu karisu leitana khanduna namthak mayam asi amana amagi mathangda sanaduna leiribra haiba wahangsi Manipur gi luchingba sing amadi India gi luchingba singda hangningba faurakli hauzik sanari namthak lang sing asi Manipur miyamna khangjin biu amadi Manipur miyamna aikhoi gi lam kanjanabagi damak achetpa wasak lauduna miyamgi lalhau amagi damak sem saduna leibiu hairi uzik sanabagi pau lobirasi Humdoi Suba Senior Nifu Humdoi Suba Junior Amadi Kunmapan Suba Sub Junior National Track Cycling Championship ngasi loishin kri Kerala na point chamaga Kuntramapan phangduna overall winner oikre Punjab na point humpumanga phangduna runners up takre Cycling Federation ki meeting makhada Manipur Cycling Association sinduna Kuman Lampak Sports Complex ta leiba Cycle Velodrome da chathakiba championship asigi ngasi loishin khiban numita Elite Men Kairin Resta RSPB gi Amrit Singh SSCB gi Ranging Ace amadi Haryana gi Karnavir Singh na ahanba ani suba amadi ahum subat takhi Championship asida Kerala na punna medal Kuntramari fangduna ahanba Manipur na medal kunithoi fangduna ani suba amadi Haryana na medal nipan fangduna ahum subat takhi Championship asigi RSPB gi Amrit Singh na gold ama silver ama fangduna baseman takhi Andaman gi MS Deborana gold ahum silver ama fangduna best woman gi title pikhi Championship asigi loishin magi thoramda Manipur gi Chief Minister Okram Ibobi PICED Minister I Hemochandra Agriculture and Fishery Minister Abdul Nasir Parliamentary Secretary K Meghasandra Amadi Yas ki Parliamentary Secretary M Prithvi Rasu Saruk Yaki Thoramasiga Mari Lainana Chief Minister na Fungdo Kibada
साना खोना बना मियोइबगी हकचांग फिट ओहेनबता नतना नुंगाइना लेहनबा ngami भारत की सानारुई सिंह इंटरनेशनल लेवल दा मसिंग हेना पुथोकना बहोनबा चंगी अतै स्टेट कयादगी सानारुई सिंहना चैंपियनशिप असिदा सरुक याबसी नुंगाइबा फावी अपेन पेन दा लेरबसु अखोई पुनमक भारत की मचा सिंह आक्तनी हाइखी तुंगदा माई पागलाबा सानारुई सिंहदा सर्टिफिकेट अमदी ट्रॉफी सिंह पीदुना पुगनिंग थौगतखी मैनेजर केरला प्लीज कलेक्ट BMSC Tabungkhok qualifying round gi match ani mai paktuna final round gi damak sem saba haukre All India Football Federation gi meeting makhada All Manipur Football Association senduna Imphal gi mapal kangjai da sathariba yankhai suba Sir Churachan Singh KCSICBE Memorial Football Tournament ki ngasi sanakhi ba qualifying round gi match ta BMSC Tabungkhokna DSA Tamenglongbu goal ani amada thoiki BMSC gi mai paklaba goal singadu KH Rahul na nimphutaret suba amadi yankhai manga suba minute chankhi DSA Tamenglong gi amata ngairaba panjel adu ani suba half ki kun suba minute MY Chamdalung na chankhi hayeng ahan ba match ta YUFC Ukrulga Flyo Imphal West ka sanagani ani suba match ta Young Physics Union Imphal West ka MSYC Kakchinga sanagani Mapan suba Zadonang Memorial Football Tournament ki mapu Gaipunam United Football Association oikri Zaliarong Football Association sinduna thau ground da tim kunmari na surgya duna chathekiba Mapan suba Zadonang Memorial Football Tournament ngasi loisinkri ngasi sanakiba aroiba match ta Gaipunam United Football Association na Namthalong Youth Club pu goal ani sunoda thoiki mai paglaba Gaipunam ki goal sing adu jersey number 15 Khamsen thoi gonmaina ahum suba madi kuntrani thoi suba minute chankhi champion oiraba team da lupa lising yankhai certificate amadi memento pikhi runners up taraba team da sale oina lupa lising kuntra certificate amadi trophy sing khusinakhi Hala National Referee Orambata Natana Mes Commissioner Oramba Y Purnenduna Hauki Batang Marida Malom the Labor Masagi Mayumda Ikankhangaudan Lakidabada All Manipur Football Association Amadi Referee Education Committee na Awaba Fundorakli Hauki Bachahida Mr. Kanglai Park Mr. Imphal West Mr. Manipur Mr. Eastern India Bodybuilding Women Fitness Odisada Position Fanglaklaba Sanarui Singh Opagi Thoram Ama Uripok Yambiam Lekai gi Zoga Physics Institute and Studies da Pangthokri Thoram Masida Industries Department OSDP Mina Kumari Social Activist and Santos Amadi Young Physics Institute and Studies Manipur gi Vice President as LW Anantna Sarukyaki Position Fanglaklaba Sanarui Singh da Certificate Amadi Memento Singh Piduna Pungning Thogatki Nepal Suba Manipur State League Committee Taranipan Suba Chintamani Winners Cup ta Mai Paklaklaba Sanarui Singh Okpagi Thoram Ama Pisum Thong Oinam Lekai gi Iraiba Community Hall da Pangthokre Thoram asida Manipur gi Saknai raba coach manager amadi Sanarui Singh su saruk gyaki Thoram asiga mari leinana Manipur gi Saknai raba Sanaroi Deepak Lembuna Laikhidabada minute ani tumina leptuna awaba phongdokhi Ngasi nungmugi oiba ayang sagi pau pizari ICAR Lamphel Phatagi Phangba Paugi Matung Ina Ngasigi Khwaidagi Saba degree Celsius Kunmari Khwaidagi Ingba degree Celsius Nipan Nungsita Yawai Sing Manilgi Chang Ayukta Sada Marifu Mapan Nungtildana Sada Nifutaru Nungzugi Chang Nil Marui Bapau Amukana Pizari Delhi Rajasthan Chhattisgarh Amasung Madhya Pradesh ki Mikhalda BJP na Chaunamai Pakre Border fencing Chathabada Manipur gi boundary hongdokpa amasung theidokpa yai haina Chief Minister na center da kuyak piramle hiramsigi matangda BJP na Supreme Court of Hauba wakatkani haikre amasung National Track Cycling Championship ki overall winner Kerala na takre matang asida ISTV Manipuri Paulo Izare biyeng tabira bisimbu amukan na khurumzari